lamjingbi athoibi hangem ningon thengujam ongbi Sabitrina lekhidabada Ramnagar tuko Maira paibina amasung Central Committee gi Vice President oibiribi Bimbabati ayhak isamakna mifam kauduna akoi ngahak magi photo da leisu kattuna Sabitri Devi gi lekhidraba Sabitri Devi gi mafam da leisu kattuna akoi nupi lupna magi damakta mikup ani tumina leiduna nungaitaba phongdokhi mana lekhidabada hanghoribase karinasu menba ngamaroi aduna aikoina mabu afaba mafamda poktana magi atmana Santi oinabagi tamakta afaba mafamda poktana macha chamagi mama oisanu haidana aikoina isorgi khuyada kuramjagi amasung magi photo da leisu kattuna aikoi mayamna magi tamakta afaba nijagi